थोकिबा थोदोकसिंग काउथोक्तुना अमगा थाजनबा पुरकनबा वारी सासी हाइना कुकीजो काउंसिल के मेंबरसिंग द खंगनबदा हौजिंगमकी ओइनदि इम्फाल द लाकपा नुंगाइखिरोय हारकपदगी आसाम की गुवाहाटी द उनकीबनि हाइना चीफ मिनिस्टर युमनाम खेमचाना फोंदोक्रै ngarang Guwahati da Kukizo Council ge lusingba singa Chief Minister Imphal Khemchandga state asida tholiba irang asi loisunduna santi amadi tangdule taba puraknabagi matangda wari sanakibani wari sanaba loireba matung asi Imphal da thunglabaga Chingmairong da laiba interstate bus terminus ta satuna Chief Minister na mafam aduda lairiba pibam yengsinkhi tungda paumi singda wangang laduna Chief Minister Imphal Khemchand hai Manipur da tholiba irang asi amaga gi marakta soikiba lankiba sing ngakna duna nungsi sanaba amadi thajanaba puraktuna state asida santi amasung tangdulai taba pibam purakpa haibasi yamna maru oi amoromda Manipur lengang na hokiba kumja lisingani kunmari gi December gi 19 da Kukizo Council ko balup laite lengang na masak khangde press media singna lup asigi press release happy gono haikiba lup asiga karamna lenga ko wari sari bano haina SKTV news na hangbo wahangda Chief Minister na hai haujik lisingani kuntarukni tongan ba puruk kimiyoi kia wari sari haujik makhal amatagi muknaba tawgadaba matam nate amana amabu ngakpi bamsung kaukthongnaba haiba wakhalon asida thajanaba puraknaba Guwahati da satuna wari sakibani haina phongdokhi amoromda lanjanariba sing mayumda hanjinbagi matangda Chief Minister na phongdokibada lanjanariba sing mayumda hanjininglabasu nakalangi barakta thajanadaba leibana sangmangamdre security force na matam chupa ngaktuna leiba yaroi maramaduna thajanadaba leiriba si kharada orebasu hantahanduna lanjanariba sing masa gi yumda hanjinba yanamgi damak Kukizo Council gi lusingba singa unaduna wari sakibani haina phongdokhi Chief Minister gi ISBT gi yangshin khongsit aduda MLA Thangjam Arun Kumar Additional Chief Secretary Anurag Bajpai Transport ki Director KS Daina PWD gi Chief Engineer CH Biswachandra su saruk yakhi IDP leni me amsi mafam sana hanjin ina wa na bana फायदे की मारू है दरकार है कम्युनिटी आने के मारू तो लाइनी बा ट्रस्ट हाजर है तो बहुत नहीं सामना IIDP की सुनिए सोचन हाई टाइम अपन बार IIDP को नहीं so मोशन पुनः हारिंग बाई तो अदुगो simple example मोरे से आंसर दें खलस मणिपुर की Manipur security sing the central forcing when the sunga ay hinduri ra just I should when I go down when I may have to say sunga ay nga ga spider nga ay hinduri agara so it is answer when the target is community ani si so ke Iran ko ko ra haja ba ma por tra I go to Murida, Salaga, my Muchus the land. So, Madu with Jamahitare. Mongzam Daliba Realized Rehabilitation Center RRC na sapong ki basahi nipan mapung phab gi thoram center sida hono bi matung na pangthokrai thoram maduga mari lenena Realized Rehabilitation Center ge se functionary Oli Wangkhaimim na hai sahi kharasida center sina mayai kabani sagi khayata taru ra bamioi kya ama kanduna mausa ge punsinda hanjin hanba ngamkhrai masigi sumathakta center sina towan mampham kya da awareness program kya su pangthokhi mayai kabasinja ki mayukta sangsilakliba khongjang asi mapung phan wanabada miyam tuna honamina ba mathok tai haina sumahana makata khi